Kumza lising amaga chamapanga marifu mathoigi Anglo Manipuri Warda British official mangagi manga kakhiba athoba Sagolsem Dhono gi mitam ama Khongnang Pheidekpi da leiba Friends Union Club ta Speaker Thokchom Satyabratana maikum hangdokrai Friends Union Club Khongnang Pheidekpi na sinduna pangthokiba thoramaduda Speaker Satyabratana afaba thabak tawba matamda mafamda chatlagadi mipum khudima afaba wakhal galoinana afaba thabak tawi Laikhidraba Dhono'na Maraiba Kidamakta Lauramba Thaudang Singbo Haurakliba Mipum Kudimakna Khangbagi Matam Oire Haiki Manipuri Haiba Jati asi Maringzel Khaba Amadi Maraiba Kidamakta Thawai Fauba Kathokpa Ngamba Jati Amani Haiba Wafam Speaker na Thamladuna Manipur gi Puwari asi Thizinbagi Mathau Yamna Tai Loinana Lamdam Asiki Hauzik Oriba Fiba Masada Ama Toina Punsinduna Thabak Tauminabagi Matam Oire Haiki Thauramadu Saruk Yakiba Oinam Thingel gi Pradhan Oiramba Thongam Guneshona Athoba Dhono asi Maringzel Khaba Amadi Tungi Mirol gi Damakta Khanba Freedom Fighter Amani Freedom Fighter asana British ki official manga amade masak maming khangdaba Gorkha gi Bengal Khongba amaga Iraiba sigidamakta mako kaktuna hatki British na Dhono thiba hauраktuna miyambo ot nairakpadagi Dhono masa tholaktuna tungi mirol amadi ot naiba adudagi miyambo kankhiba misakamni haiki thoramaduda Friends Union Club ki President Thongam Biswanath Impact TV ki Editor in Chief Yumnam Rupachandra yauna miyamna saruk yakhi Manipuri Habaja Tisha, Kamana Matandu, Yama Marinjan Lina, Awado, Lan Chami, Amada Chang, Toyo, City, Hello Bongam the Friday. Adu the Ahoyska, Pangangre, Anamahasure, Maduko Chang, Hata, the Ahoy Halamans and the Chalaman Cheto with Tibetai, Mahoy Kumun Libertai. How we Matan the Liberty Pipe Musingi, Mian Singi, Wadi Singunji, I history the Labesti, Kajitani and Lojeva, and Jimun Wadi Habatare, Matang generation by generation lap of Wadi Punga. Haitan, Sumba, see Yam the TV, Changi and Loji. Lona, the Potake, I only have see, Homiam, Community of Changi and Loji.